ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯃꯃꯥꯡꯊꯛꯇ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯁꯥꯃꯤꯀꯣꯛ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯁꯂꯥꯏ ꯈꯣꯝꯕꯅ ꯁꯛꯇꯝ ꯑꯗꯨ ꯍꯦꯛ ꯎꯕꯒ "ꯀꯅꯥꯅꯣ ꯅꯪꯗꯤ? ꯑꯩꯅ ꯎꯈꯤꯕꯒꯨꯝꯁꯨ ꯇꯧꯔꯤ" ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯛꯄꯒ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅ "ꯃꯥꯅꯤ, ꯑꯩ ꯗꯨꯕꯤꯌꯥꯡꯖꯨꯟꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯀꯨꯟꯖꯣꯅꯤ꯫ ꯅꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯍꯥꯟꯅꯅ ꯈꯪꯏ, ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯈꯨꯝꯂꯦꯟ ꯃꯪꯂꯥꯟꯗ ꯑꯩꯅ ꯅꯪꯒꯤ ꯅꯇꯨꯡꯗ ꯂꯦꯞꯂꯤꯕ ꯑꯗꯨꯅꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤ? ꯑꯩꯒꯤ ꯇꯨꯡꯗ ꯋꯥꯡ ꯆꯥꯎꯔꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯤꯕꯗꯨ ꯅꯍꯥꯛ ꯑꯣꯏꯔꯦꯀꯣ?" ꯃꯗꯣ ꯑꯩꯅꯤ꯫ ꯅꯪꯒꯤꯗꯃꯛ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯂꯦꯞꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯇꯦꯡ ꯄꯥꯡꯂꯕꯗꯤ ꯅꯪꯅꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯏ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤ? ꯅꯍꯥꯛꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯕ?" ꯈꯨꯜ ꯑꯗꯨꯒꯤꯅ ꯑꯃꯥꯏꯕ ꯄꯣꯏꯔꯩꯈꯣꯝꯕ ꯃꯇꯣꯝꯇꯅ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯊꯦꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ, ꯑꯗꯨꯒ ꯑꯩꯒꯤꯅ ꯃꯊꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯆꯣꯡꯊꯣꯔꯛꯂꯤ꯫ ꯑꯗꯨꯁꯨ ꯃꯃꯥꯡꯊꯛꯇ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯥꯏꯊꯤꯕ ꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯨ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯑꯣꯏꯔꯣꯏꯗꯧꯔꯤꯕ꯭ꯔꯥ? ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯕꯨꯛꯅꯤꯡꯗ ꯅꯤꯡꯂꯤꯕ, ꯈꯟꯖꯔꯤꯕ ꯑꯃꯗꯤ ꯋꯥꯈꯜꯗ ꯐꯥꯎꯔꯤꯕ ꯅꯨꯡꯉꯥꯏꯇꯕ ꯑꯀꯤꯕ ꯑꯗꯨ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯀꯨꯟꯖꯣꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ "ꯍꯥꯏ, ꯀꯔꯤꯒꯤꯗꯃꯛꯇ ꯑꯗꯨꯝꯅ ꯅꯍꯥꯛꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯣ? ꯑꯩꯅ ꯅꯪꯒꯤꯗꯃꯛꯇ ꯂꯦꯞꯂꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯀꯧꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏ ꯀꯨꯟꯖꯣꯒꯤ ꯃꯅꯥꯛꯇ ꯊꯣꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯃꯥꯂꯦꯝꯖꯥꯏ ꯍꯥꯏꯅꯕꯨ ꯀꯧꯏ꯫ ꯃꯍꯥꯛꯁꯨ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯑꯃꯥꯏꯕ ꯑꯃꯅꯤ꯫ "ꯑꯩꯈꯣꯏꯅ ꯅꯍꯥꯛ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯇꯁꯦꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯕꯅꯤ, ꯑꯗꯨꯅ ꯅꯍꯥꯛꯅ ꯈꯨꯜ ꯑꯗꯨꯗ ꯇꯧꯅꯤꯡꯂꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ꯫ ꯇꯧꯕꯇꯕꯨ ꯅꯍꯥꯛꯅ ꯍꯌꯦꯡ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯅꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯅꯤ" ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤ ꯃꯇꯦꯡꯅꯣ ꯑꯩꯅ ꯄꯥꯡꯒꯗꯧꯔꯤꯕꯁꯤꯕꯨ? ꯍꯌꯦꯡ ꯑꯩꯅ ꯉꯝꯂꯣꯏꯗꯕ ꯃꯇꯦꯡ ꯅꯤꯔꯛꯂꯕꯗꯤ ꯑꯩꯗꯤ ꯄꯥꯡꯕ ꯉꯝꯖꯔꯣꯏ" ꯍꯥꯏꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯌꯥꯝꯅ ꯍꯧꯅ ꯅꯣꯛꯂꯒ "ꯍꯥꯏ, ꯅꯪꯁꯤ ꯏꯕꯨꯡꯉꯣ ꯑꯣꯟꯊꯣꯛꯅꯁꯨ ꯄꯥꯡꯈꯤꯗ꯭ꯔꯦꯗꯀꯣ! ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯅꯪꯅ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯒꯗꯕꯅꯤꯅꯦ꯫ ꯑꯩꯈꯣꯏꯅ ꯅꯉꯣꯟꯗꯒꯤ ꯍꯥꯏꯒꯗꯧꯔꯤꯕ, ꯅꯤꯒꯗꯧꯔꯤꯕꯁꯤ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ, ꯅꯍꯥꯛꯀꯤ ꯃꯍꯩꯅ ꯑꯩꯈꯣꯏꯕꯨ ꯎꯃꯪ ꯑꯁꯤꯗꯒꯤ, ꯁꯨꯛꯂꯕ ꯆꯤꯡꯅꯨꯡ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯍꯟꯗꯨꯅ ꯂꯥꯏꯔꯩꯕꯥꯛꯀꯤ ꯂꯝꯕꯤꯗ ꯊꯤꯟꯕꯤꯒꯗꯕꯅꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯑꯗꯨꯒꯤ ꯊꯕꯛꯇꯨꯗꯤ ꯌꯥꯝꯅ ꯂꯥꯏꯈ꯭ꯔꯕ ꯋꯥꯅꯤ, ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯧꯕꯤꯒꯦ" ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯀꯨꯟꯖꯣꯅ "ꯑꯣꯏꯔꯣꯏꯗꯕ ꯊꯕꯛꯅꯤ, ꯅꯍꯥꯛꯅ ꯃꯗꯨ ꯇꯧꯒꯦ ꯈꯜꯂꯕꯗꯤ ꯁꯂꯥꯏ ꯈꯣꯝꯕ, ꯅꯍꯥꯛꯅ ꯄꯣꯏꯔꯩꯈꯣꯝꯕꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯗꯕꯅꯤ꯫ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯗꯨꯅ ꯂꯥꯏꯁꯤꯡ ꯑꯗꯨꯗ ꯌꯥꯅꯕꯒꯤ ꯃꯇꯨꯡꯏꯟꯅ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯎꯁꯤꯟ ꯇꯧꯔꯝꯂꯒ, ꯍꯥꯏꯕꯗꯤ ꯐꯥꯖꯤꯜꯂꯝꯂꯒ ꯑꯩꯈꯣꯏꯅ ꯃꯍꯥꯛꯀꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯀꯗꯧꯔꯤꯕꯅꯤ" ꯍꯥꯏꯔꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯑꯗꯨꯒ ꯀꯔꯤꯒꯤ ꯑꯩꯕꯨ ꯉꯥꯏꯔꯝꯂꯤꯕꯅꯣ? ꯅꯈꯣꯏ ꯃꯌꯥꯝ ꯃꯥꯟꯅꯔꯒ ꯃꯍꯥꯛꯄꯨ ꯑꯗꯨꯃꯛ ꯃꯥꯡꯍꯟꯈꯤꯕ ꯌꯥꯗꯕ꯭ꯔꯥ?" ꯍꯥꯏꯗꯨꯅ ꯍꯪꯂꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯀꯨꯟꯖꯣꯅ "ꯃꯍꯥꯛꯁꯤ ꯏꯆꯝ ꯆꯝꯕ ꯑꯃꯥꯏꯕ ꯑꯃ ꯅꯠꯇꯦ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅꯗꯤ ꯏꯂꯥꯏ ꯂꯥꯏꯅ ꯑꯗꯨꯃꯛ ꯈꯪꯏ, ꯃꯔꯝꯗꯤ ꯑꯩꯈꯣꯏꯗꯤ ꯂꯥꯏ ꯇꯤꯟ ꯊꯋꯥꯏ ꯃꯤꯔꯦꯜ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯕꯅꯤꯅ꯫ ꯑꯗꯨꯅ ꯂꯥꯏ ꯇꯤꯟ ꯆꯪꯗꯅꯕ ꯂꯩꯋꯥ ꯃꯟꯇ꯭ꯔ ꯀꯌꯥꯁꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯅꯍꯥꯛꯇꯤ ꯅꯃꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯣꯏꯕꯅꯤꯅ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯗꯦ ꯅꯍꯥꯛꯅ ꯀꯔꯤ ꯇꯧꯔꯛꯀꯗꯧꯔꯤ ꯍꯥꯏꯕꯁꯤ꯫ ꯃꯔꯝ ꯑꯗꯨꯅꯅꯤ ꯅꯉꯣꯟꯗ ꯑꯩꯈꯣꯏꯅ ꯑꯍꯦꯟꯕ ꯂꯩꯋꯥ ꯇꯤꯟꯋꯥ ꯑꯃꯗꯤ ꯃꯍꯩ ꯖꯥꯗꯨꯒꯤ ꯃꯔꯝꯗ ꯈꯪꯍꯜꯂꯤꯕꯁꯤ꯫ ꯐꯔꯦ, ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯉꯥꯡꯅꯗꯨꯅ ꯂꯩꯕꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯦ꯫ ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯅꯍꯥꯛꯅ ꯃꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯌꯩꯈꯥꯏ ꯊꯨꯝꯈꯥꯏꯕ ꯄꯤꯒꯗꯕꯅꯤ꯫ ꯃꯗꯨꯗ ꯑꯌꯦꯠꯄ ꯄꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯅꯍꯥꯛꯅ ꯑꯃꯃꯝꯇꯪ ꯑꯣꯏꯅ ꯂꯣꯏꯁꯤꯟꯒꯗꯕꯅꯤ" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ "ꯀꯔꯤ? ꯑꯩꯅ ꯈꯟꯖꯔꯨꯔꯤꯕꯗꯤ
ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯂꯣꯏꯅꯃꯛ ꯍꯥꯠꯇꯣꯛꯄꯗꯨ ꯅꯠꯇꯦ ꯑꯩꯅ ꯄꯥꯝꯂꯤꯕꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯅ ꯑꯩꯉꯣꯟꯗ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯅꯣꯂꯨꯛꯅꯕ ꯚꯛꯇꯤ ꯀꯠꯄꯗꯨꯅꯤ ꯑꯩꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯨꯜ ꯑꯗꯨꯒꯤ ꯈꯨꯖꯥꯁꯤꯡ ꯑꯗꯨꯗ ꯑꯩꯅ ꯄꯥꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯗ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯣꯠ ꯅꯩꯗꯨꯅ ꯃꯈꯣꯏꯗꯒꯤ ꯌꯥꯝꯂꯕ ꯁꯦꯟꯐꯝꯁꯤꯡ ꯈꯣꯝꯒꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯅꯈꯣꯏꯕꯨ ꯂꯥꯏꯔꯩꯕꯥꯛꯇ ꯆꯠꯄ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯗꯨꯗꯤ ꯁꯤꯖꯤꯟꯅꯔꯛꯀꯅꯨ ꯃꯇꯧ ꯑꯁꯨꯝꯅ ꯁꯂꯥꯏ ꯈꯣꯝꯕ ꯑꯃꯗꯤ ꯀꯨꯟꯖꯣ ꯑꯗꯨꯒ ꯗꯨꯕꯤ ꯌꯥꯡꯖꯨꯟ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯃꯥꯂꯦꯝꯖꯥꯏ ꯃꯈꯣꯏ ꯑꯍꯨꯝ ꯃꯔꯤ ꯆꯪꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯃꯔꯩ ꯌꯦꯠꯅꯈꯤ ꯈꯟꯅꯈꯤ ꯃꯃꯩꯊꯪꯗ ꯃꯥꯂꯦꯝꯖꯥꯏꯅ ꯁꯂꯥꯏ ꯈꯣꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯁꯂꯥꯏ ꯈꯣꯝꯕ ꯍꯧꯖꯤꯛꯇꯤ ꯑꯃꯕꯨ ꯑꯣꯏꯔꯦ ꯅꯍꯥꯛꯅ ꯏꯅꯤꯡꯊꯧ ꯍꯥꯏꯗꯨꯅ ꯀꯣꯛ ꯉꯧꯍꯟꯅꯤꯡꯕ ꯄꯥꯝꯂꯤꯕ ꯑꯗꯨꯃꯛ ꯑꯩꯈꯣꯏꯅ ꯁꯣꯏꯗꯅ ꯄꯤꯔꯒꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯍꯟꯕ ꯂꯥꯏꯔꯩꯕꯥꯛꯇ ꯊꯥꯈꯤꯕ ꯍꯥꯏꯕꯁꯤꯃꯗꯤ ꯅꯍꯥꯛ ꯀꯩꯗꯧꯅꯨꯡꯗ ꯅꯤꯡꯁꯤꯡꯒꯗꯕꯅꯤ ꯀꯥꯎꯕ ꯌꯥꯔꯣꯏꯀꯣ ꯐꯔꯦ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯑꯗꯨꯗꯨꯒ ꯅꯍꯥꯛꯅ ꯍꯜꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞꯇ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇꯪ ꯅꯤꯡꯁꯤꯡꯂꯛꯎ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤꯗꯤ ꯆꯠꯂꯒꯦ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯏꯉꯛ ꯉꯛꯅ ꯀꯔꯤꯅꯣ ꯍꯥꯏꯕꯤꯔꯤꯗꯨꯕꯣ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯍꯜꯂꯨꯁꯨ ꯍꯥꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯌꯨꯝ ꯆꯠꯂꯝꯗꯥꯏꯗ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯈꯔꯁꯨ ꯄꯤꯒꯦꯅ ꯍꯥꯏ ꯑꯗꯨꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯄꯤꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯀꯨꯟꯖꯣ ꯌꯥꯝꯅ ꯉꯛꯅ ꯃꯁꯤꯒꯤ ꯃꯤ ꯃꯆꯥ ꯑꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯈ꯭ꯔꯦꯗ ꯍꯩ ꯑꯩꯈꯣꯏꯅ ꯍꯥꯏꯕꯗꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯦꯡꯗꯅ ꯂꯩꯕ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯑꯗꯨꯅ ꯅꯪꯒꯤ ꯃꯐꯝ ꯑꯗꯨꯗ ꯍꯜꯂꯣ ꯍꯥꯏꯕꯅꯤ ꯆꯤꯡꯃꯥꯏ ꯑꯁꯤꯒꯤ ꯖꯒꯥ ꯑꯃꯍꯦꯛꯇꯗ ꯅꯍꯥꯛꯅ ꯃꯤꯊꯨꯡ ꯁꯪ ꯑꯃ ꯁꯣꯏꯗꯅ ꯁꯥꯔꯝꯒꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛ ꯃꯗꯨꯗ ꯂꯦꯛ ꯆꯥꯗꯨꯅ ꯂꯩꯒꯗꯧꯔꯤꯕꯅꯤꯅ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛ ꯉꯁꯤꯒꯤꯗꯤ ꯍꯜꯂꯣ ꯍꯥꯏꯕꯅꯤꯅꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯩꯒꯤ ꯂꯦꯞꯐꯝ ꯆꯥꯐꯝ ꯍꯥꯏꯕꯕꯨ ꯃꯐꯝ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯂꯩꯔꯨꯕ ꯐꯝꯂꯨꯕ ꯍꯤꯞꯂꯨ ꯃꯐꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤ ꯇꯨꯝꯐꯝ ꯆꯥꯐꯝ ꯂꯩꯐꯝ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯊꯣꯏꯗꯣꯛꯇꯦ ꯅꯣꯏꯅ ꯄꯤꯒꯗꯧꯔꯤꯕꯁꯤꯡ ꯑꯗꯣ ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯂꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏ ꯈꯣꯝꯕꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕ ꯃꯥꯂꯦꯝꯖꯥꯏꯅ ꯁꯨꯔꯤ ꯑꯃꯕꯨ ꯄꯤꯔꯛꯂꯤ ꯁꯨꯔꯤ ꯑꯁꯦ ꯍꯦꯛ ꯌꯦꯡꯕꯗ ꯃꯑꯣꯡ ꯑꯃ ꯇꯧꯏ ꯁꯨꯔꯤ ꯑꯗꯨꯒꯤ ꯃꯈꯣꯛꯇꯨ ꯃꯨꯁꯤꯟ ꯃꯨꯕ ꯃꯩꯇꯥꯟꯒꯨꯝꯅ ꯃꯨꯔꯕ ꯎ ꯑꯃꯅ ꯃꯈꯣꯛ ꯑꯣꯏ ꯑꯗꯨꯒ ꯁꯨꯔꯤꯒꯤ ꯃꯇꯣꯟ ꯑꯗꯨꯁꯨ ꯌꯥꯝꯅ ꯊꯤꯅ ꯃꯆꯤꯟ ꯇꯨꯝꯃꯤ ꯑꯗꯨꯒ ꯁꯨꯔꯤ ꯑꯗꯨꯒꯤ ꯃꯅꯪꯒꯟ ꯊꯪꯕ ꯊꯥꯡꯅꯝ ꯍꯥꯏꯒꯗ꯭ꯔꯥ ꯃꯗꯨꯗꯅ ꯌꯥꯝꯅ ꯀꯨꯞꯅ ꯊꯥꯡꯒꯣꯜꯒꯤ ꯃꯌꯥꯒꯨꯝꯅ ꯄꯥꯜꯂꯤ ꯑꯗꯨꯒ ꯁꯨꯔꯤ ꯑꯗꯨꯒꯤ ꯃꯌꯥ ꯑꯗꯨꯕꯨꯅ ꯌꯥꯝꯅ ꯉꯧꯅ ꯂꯪꯅ ꯉꯥꯜꯂꯤ ꯊꯥꯡ ꯑꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯏ ꯍꯥꯏꯕꯁꯤ ꯁꯂꯥꯏ ꯈꯣꯝꯕꯅꯁꯨ ꯈꯪꯂꯤ ꯑꯗꯨꯒ ꯊꯥꯡ ꯑꯁꯤꯅ ꯀꯔꯤ ꯇꯧ ꯍꯥꯏꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯍꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯖꯥꯏꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯃꯗꯣ ꯅꯍꯥꯛꯀꯤ ꯅꯐꯝꯗ ꯆꯦꯠꯅ ꯊꯝꯃꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯊꯥꯡ ꯑꯗꯨꯕꯨ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯆꯦꯛꯁꯤꯟꯅ ꯄꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯀꯨꯟꯖꯣꯅꯁꯨ ꯃꯉꯣꯟꯗ ꯐꯤ ꯑꯃꯕꯨ ꯄꯤꯔꯛꯂꯤ ꯐꯤ ꯑꯁꯦ ꯌꯥꯝꯗ꯭ꯔꯕꯗ ꯂꯝ ꯑꯃꯃꯨꯛ ꯁꯥꯡꯏ ꯑꯗꯨꯒ ꯈꯨꯗꯨꯞ ꯑꯅꯤꯃꯨꯛ ꯄꯥꯛꯏ ꯐꯤ ꯑꯗꯣ ꯍꯦꯛ ꯄꯤꯔꯛꯄꯒ ꯁꯂꯥꯏ ꯈꯣꯝꯕꯅ ꯐꯤ ꯑꯁꯤꯅ ꯑꯃꯨꯛ ꯑꯩꯉꯣꯟꯗ ꯀꯔꯤ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ ꯃꯇꯝ ꯑꯗꯨꯗ ꯀꯨꯟꯖꯣꯅ ꯐꯤ ꯑꯁꯤꯒꯤ ꯃꯇꯦꯡꯅ ꯅꯍꯥꯛꯅ ꯃꯐꯝ ꯑꯃꯗꯒꯤ ꯃꯐꯝ ꯑꯃꯗ ꯅꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕꯅ ꯎꯍꯟꯅꯤꯡꯗꯕ ꯇꯥꯔꯒꯗꯤ ꯐꯤ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯉꯛꯁꯝ ꯑꯃꯗꯤ ꯉꯛꯁꯝꯗꯒꯤ ꯌꯦꯠꯊꯔꯛꯄꯗꯨꯅ ꯅꯈ꯭ꯋꯥꯡ ꯐꯥꯎꯕ ꯌꯦꯠꯂꯨ ꯑꯗꯨꯝꯅ ꯌꯦꯠꯂꯕꯗꯤ ꯀꯅꯥꯅꯁꯨ ꯅꯪꯕꯨ ꯎꯕ ꯐꯪꯂꯔꯣꯏ ꯅꯍꯥꯛꯅ ꯇꯧꯅꯤꯡꯂꯤꯕ ꯇꯥꯅꯤꯡꯂꯤꯕ ꯈꯪꯅꯤꯡꯂꯤꯕ ꯈꯨꯗꯤꯡꯃꯛ ꯃꯁꯤꯅ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯔꯕ ꯁꯂꯥꯏ ꯈꯣꯝꯕꯅ ꯑꯗꯨꯗꯤ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯇꯨꯕꯤ ꯌꯥꯡꯖꯨꯟꯅ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯈꯥꯝꯂꯤ ꯑꯗꯨꯗꯨꯒ ꯁꯂꯥꯏ ꯈꯣꯝꯕꯗ ꯃꯍꯥꯛꯅ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯨꯁꯤꯟ ꯃꯨꯕ ꯀꯥꯡ ꯃꯥꯟꯕ ꯃꯨꯁꯤꯟ ꯃꯨꯕ ꯄꯣꯠ ꯑꯃ ꯄꯤꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕꯅ ꯃꯁꯤꯅ ꯀꯔꯤꯗ ꯀꯥꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯕꯤ ꯌꯥꯡꯖꯨꯟꯅ ꯃꯁꯤꯒꯤ ꯈꯨꯠꯂꯥꯏ ꯑꯁꯦ ꯅꯍꯥꯛꯅ ꯄꯥꯜꯍꯟꯅꯤꯡꯉꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗ ꯂꯪꯈꯣ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯁꯤꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯤ ꯑꯗꯣ ꯁꯥꯊꯤꯅ ꯐꯥꯎꯗꯣꯛꯇꯨꯅ ꯃꯁꯥ ꯑꯗꯣ ꯃꯍꯨꯠ ꯍꯣꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯥꯏꯅ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯅꯪꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯍꯜꯂꯛꯇꯨꯅ ꯅꯪꯒꯤ ꯈꯨꯕꯥꯛ ꯃꯌꯥꯏ ꯃꯛꯇꯗ ꯇꯥꯗꯨꯅ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯇꯨꯝꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯔꯛꯄꯗ ꯈꯨꯠꯂꯥꯏ ꯑꯍꯨꯝ ꯑꯗꯣ ꯐꯪꯖꯕꯗ ꯇꯨꯕꯤ ꯌꯥꯡꯖꯨꯟꯗꯣ ꯀꯔꯤꯅꯣ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜꯗꯤ ꯈꯜꯂꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ
ꯁꯛꯇꯤ ꯂꯩꯔꯕ ꯈꯨꯠꯂꯥꯏ ꯈꯔ ꯑꯗꯨ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯄꯣꯏꯔꯩꯈꯣꯝꯕ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯒ ꯃꯥꯟꯅꯔꯒ ꯁꯝꯕꯜ ꯈꯥꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯁꯝꯕꯜ ꯈꯥꯕꯒꯤ ꯊꯧꯔꯝ ꯂꯣꯏꯁꯤꯜꯂꯛꯂꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯟꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯂꯥꯛꯂꯤꯕꯁꯤꯡ ꯑꯗꯣ ꯑꯃꯠꯇ ꯆꯠꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯆꯠꯈꯤꯕ ꯊꯣꯛꯂꯕꯗꯤ, ꯃꯈꯣꯏꯅ ꯀꯅꯥꯒꯨꯝꯕꯗ ꯄꯥꯎ ꯍꯥꯏꯗꯣꯛꯂꯨꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯔꯣꯟ ꯑꯊꯨꯞ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯈꯪꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯗ ꯄꯨꯟꯅ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯥꯎꯊꯣꯛꯍꯟꯈꯤꯕ ꯇꯥꯏ ꯍꯥꯏꯗꯨꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯈꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯁꯝꯕꯜ ꯊꯤꯡꯗꯨꯅ ꯂꯥꯏ ꯈꯣꯏꯔꯝꯗꯨꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠ ꯑꯃ ꯁꯝꯕꯜꯒꯤ ꯃꯈꯣꯡ ꯈꯨꯗꯤꯡꯒꯤ ꯐꯨꯝꯂꯤ꯫ ꯃꯗꯣ ꯃꯄꯥꯟꯂꯣꯝꯗ ꯐꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯃꯅꯨꯡꯂꯣꯝꯗ ꯐꯨꯝꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯎꯍꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯣꯠ ꯑꯗꯨꯅ ꯀꯔꯝꯕ ꯃꯐꯝꯗ ꯐꯨꯝꯂꯤ ꯍꯥꯏꯕꯁꯤꯁꯨ ꯈꯪꯂꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯁꯝꯕꯜ ꯊꯤꯡꯕꯗ ꯌꯥꯎꯔꯤꯕ, ꯊꯧꯔꯝ ꯑꯗꯨꯕꯨ ꯄꯥꯡꯊꯣꯛꯄ ꯌꯥꯎꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯀꯔꯤꯒꯨꯝꯕꯗ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯍꯥꯏꯗꯣꯛꯂꯨꯕ ꯊꯣꯛꯂꯕꯗꯤ, ꯃꯗꯣ ꯁꯣꯏꯗꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯈꯪꯈꯤꯕ ꯊꯣꯛꯂꯕꯗꯤ ꯃꯍꯥꯛꯅ ꯁꯝꯕꯜ ꯊꯤꯡꯂꯤꯕꯁꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯗꯧꯔꯤꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯨꯗꯣ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯀꯧꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯗ ꯏꯁꯤꯡ ꯈꯔ ꯂꯣꯏꯅꯃꯛ ꯃꯍꯥꯛꯅ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯈꯔ ꯇꯧꯗꯨꯅ ꯄꯤꯊꯛꯈꯤ꯫ ꯑꯁꯨꯝꯅ ꯄꯤꯊꯛꯄꯗꯒꯤꯗꯤ ꯃꯌꯥꯝꯗꯣ ꯃꯈꯣꯏꯅ ꯈꯪꯂꯤꯕꯁꯤ ꯁꯝꯕꯜ ꯊꯤꯡꯉꯤ ꯍꯥꯏꯕꯁꯤ ꯈꯛꯇꯅꯤ꯫ ꯑꯗꯨꯒ ꯂꯥꯏꯁꯣꯟ ꯇꯤꯟꯁꯣꯟ ꯇꯧꯗꯨꯅ ꯇꯧꯈꯤꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯗꯤ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕꯗꯒꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯌꯨꯝꯗ ꯍꯟꯅꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯁꯂꯥꯏꯈꯣꯝꯕ ꯃꯍꯥꯛꯀꯤ ꯈꯨꯜꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯜꯗ ꯍꯦꯛ ꯍꯜꯂꯛꯄꯒ ꯁꯂꯥꯏꯈꯣꯝꯕꯒꯤ ꯃꯃꯥꯅ "ꯀꯗꯥꯏꯗ ꯆꯠꯂꯨꯔꯤꯕꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯁꯂꯥꯏꯈꯣꯝꯕꯅ "ꯑꯩ ꯊꯕꯛ ꯑꯃꯈꯛ ꯆꯠꯂꯨꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯄꯔꯞ ꯆꯪꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯁꯂꯥꯏꯈꯣꯝꯕ ꯃꯍꯥꯛꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯈꯜꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯡꯂꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯗꯨꯅꯁꯨ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯅꯨꯃꯤꯠ ꯄꯨꯡꯇꯥ ꯇꯥꯔꯤ꯫ ꯁꯂꯥꯏꯈꯣꯝꯕꯅ ꯊꯕꯛ ꯑꯁꯤ ꯊꯤꯟꯊꯕ ꯀꯥꯟꯅꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯒꯤ꯫ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯨ ꯀꯠꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯃꯈꯣꯏꯁꯤꯡꯕꯨ ꯑꯋꯥꯕ ꯄꯤꯔꯒꯅꯤ꯫ ꯑꯗꯨꯝꯅ ꯈꯜꯂꯨꯕ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯃꯈꯣꯏꯗ ꯑꯩꯅ ꯍꯥꯏꯈꯤꯕ ꯃꯇꯝ ꯑꯗꯨ ꯁꯨꯖꯜꯂꯛꯂꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯗꯣ ꯀꯠꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏꯗ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔꯗꯤ ꯍꯥꯏꯔꯝꯕ ꯐꯩ꯫ ꯑꯩꯅ ꯇꯨꯃꯤꯟꯅ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯂꯨꯔꯕꯗꯤ, ꯃꯗꯣ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡ ꯇꯧꯔꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩꯉꯣꯟꯗ ꯃꯥꯡꯖꯒꯗꯧꯔꯤꯕꯅꯤ꯫ ꯐꯔꯦ, ꯍꯌꯦꯡ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒ ꯑꯩꯅ ꯂꯩꯀꯥꯏ ꯆꯠꯇꯨꯅ ꯑꯆꯧꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯗꯨꯒ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯁꯨ ꯃꯌꯥꯝꯗ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯒ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯀꯠꯄ ꯉꯝꯗ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅꯁꯨ ꯍꯥꯏꯔꯒꯦ꯫ ꯑꯗꯨꯝꯅ ꯈꯜꯂꯒ ꯁꯂꯥꯏꯈꯣꯝꯕꯗꯣ ꯅꯨꯃꯤꯗꯥꯡ ꯑꯗꯨꯗ ꯃꯍꯥꯛ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯂꯩꯔꯤ꯫ ꯁꯣꯝꯗꯅ ꯄꯣꯏꯔꯩꯈꯣꯝꯕ ꯁꯂꯥꯏꯈꯣꯝꯕꯒꯤ ꯍꯛꯆꯥꯡ ꯁꯥꯔꯤꯕꯗꯨ ꯇꯞꯅ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯕꯅ ꯍꯧꯖꯤꯛ ꯁꯥꯔꯤꯕ ꯃꯤꯇꯝ ꯑꯗꯨꯗ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯖꯩꯒ ꯇꯧꯗꯨꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯃꯤ ꯍꯥꯞꯄꯒꯤ ꯊꯧꯔꯝ ꯑꯗꯨ ꯈꯛꯇꯃꯛ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯉꯁꯤꯒꯤꯗꯤ ꯃꯍꯥꯛꯁꯨ ꯋꯥꯔꯦ, ꯇꯨꯝꯂꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯤ꯫ ꯁꯂꯥꯏꯈꯣꯝꯕꯗꯤ ꯇꯨꯝꯊꯕ ꯌꯥꯔꯝꯗꯦ꯫ ꯃꯍꯥꯛ ꯐꯝꯂꯝꯕꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯇꯨꯅ ꯃꯍꯥꯛ ꯃꯄꯥꯟꯂꯣꯝꯗ ꯄꯔꯞ ꯊꯣꯛꯂꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯍꯦꯛ ꯄꯨꯟꯕ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯅꯤꯡꯁꯤꯡꯂꯛꯈꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯇꯟꯗꯦ ꯃꯥꯟꯗꯦ ꯆꯠꯂꯝꯕꯗꯣ ꯒꯝ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ
ꯈꯨꯜꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯇꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩ ꯁꯂꯥꯏ ꯈꯣꯝꯕꯅꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯣꯔꯦꯟꯗꯤ ꯋꯥ ꯈꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯀꯗꯕꯅꯤ ꯑꯗꯨꯁꯨ ꯈꯨꯟꯒꯤ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯀꯗꯕꯅꯤ ꯀꯔꯤꯒꯨꯝꯕꯗ ꯂꯥꯛꯇꯕ ꯊꯣꯛꯂꯕꯗꯤ ꯅꯍꯥꯟꯃꯨꯛ ꯅꯈꯣꯏꯒꯤ ꯅꯊꯛꯇ ꯃꯤ ꯁꯦꯒꯥꯏꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯊꯛꯇ ꯂꯪꯈꯠꯂꯝꯕ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯂꯪꯈꯠꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯀꯤꯍꯜꯂꯤ ꯑꯗꯣꯝꯅ ꯁꯂꯥꯏ ꯈꯣꯝꯕꯅ ꯂꯥꯎꯔꯒ ꯆꯠꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯝꯕꯧꯅ ꯑꯣꯖꯥ ꯀꯔꯤꯅꯣ ꯃꯁꯤꯒꯤ ꯁꯂꯥꯏ ꯈꯣꯝꯕ ꯍꯥꯏꯕ ꯉꯧꯔꯤ ꯇꯧꯕꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯂꯩꯀꯥꯏ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯑꯣꯠꯂꯤ ꯅꯩꯔꯤ ꯋꯥꯍꯜꯂꯤ ꯑꯗꯨꯒ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕ ꯄꯣꯠ ꯑꯗꯨ ꯄꯤꯗꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯕꯨ ꯑꯋꯥꯐꯝꯗ ꯇꯥꯍꯟꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯎꯔꯤꯕꯁꯤꯅꯤ ꯑꯗꯣꯝꯅ ꯍꯥꯏꯔꯛꯄꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯔꯤꯅꯣ ꯃꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯕꯨ ꯅꯈꯣꯏꯒ ꯃꯥꯒ ꯀꯔꯤ ꯍꯥꯏꯅꯈꯤꯕꯒꯦ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯍꯧꯖꯤꯛ ꯊꯝꯕꯧꯅ ꯄꯣꯏꯔꯩꯈꯣꯝꯕꯗ ꯃꯃꯥꯡꯊꯛꯇ ꯍꯥꯏꯅꯈꯤꯕ ꯈꯨꯔꯨꯃꯨꯛ ꯋꯥꯡꯕ ꯃꯤꯒꯤ ꯃꯤꯇꯝ ꯑꯃ ꯁꯥꯔꯒ ꯁꯅꯥ ꯂꯤꯛꯀꯣꯟꯅ ꯇꯞ ꯇꯥꯕ ꯃꯈꯩ ꯀꯦꯁꯤꯟꯕꯤꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅ ꯇꯨꯔꯦꯟꯗ ꯂꯪꯊꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯊꯣꯡꯒꯥꯜꯗ ꯀꯠꯊꯣꯛꯀꯗꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯛꯄꯗ ꯂꯩꯔꯝꯗꯕ ꯊꯣꯛꯂꯕꯗꯤ ꯏꯃꯨꯡ ꯑꯗꯣ ꯀꯩꯁꯨ ꯇꯧꯔꯛꯂꯔꯣꯏ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕꯗ ꯂꯩꯔꯝꯕ ꯊꯣꯛꯂꯒꯅ ꯏꯃꯨꯡ ꯑꯗꯣ ꯑꯋꯥ ꯑꯅꯥ ꯇꯥꯒꯅꯤ ꯂꯥꯏꯁꯤꯡ ꯑꯗꯨꯅ ꯉꯥꯛꯄꯤꯕ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯇꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯍꯥꯏꯗꯨꯅ ꯇꯝꯂꯤ ꯊꯝꯕꯧꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯔꯤ ꯑꯗꯨꯒꯨꯝꯕ ꯂꯩꯅꯥ ꯂꯥꯏꯆꯠꯄꯨ ꯂꯩꯕ ꯍꯧꯅꯕ꯭ꯔꯥ ꯃꯍꯥꯛꯀꯤ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯥꯝꯕꯒꯤꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯧꯅꯁꯨ ꯍꯣꯏ ꯆꯨꯝꯃꯤ ꯃꯍꯥꯛ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯄꯥꯝꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯁꯤꯗꯒꯤꯗꯤ ꯄꯣꯏꯔꯩꯈꯣꯝꯕꯅ ꯀꯔꯤ ꯑꯃꯠꯇ ꯈꯜꯂꯨꯅꯨ ꯃꯍꯥꯛꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯛꯁꯅꯨ ꯃꯥꯅ ꯑꯗꯨ ꯀꯠꯂꯨ ꯍꯥꯏꯔꯕꯁꯨ ꯑꯗꯥ ꯀꯠꯂꯨ ꯍꯥꯏꯔꯕꯁꯨ ꯁꯨꯡꯀꯠ ꯀꯠꯂꯨꯅꯨ ꯁꯨꯡꯇꯧ ꯇꯧꯔꯨꯅꯨ ꯑꯁꯨꯝꯅ ꯄꯣꯏꯔꯩꯈꯣꯝꯕꯅ ꯊꯝꯕꯧꯕꯨ ꯃꯍꯥꯛꯀꯤ ꯃꯁꯥꯗꯣ ꯈꯔꯒ ꯍꯦꯟꯅ ꯊꯨꯅ ꯀꯟꯈꯠꯅꯕꯒꯤꯗꯃꯛꯇ ꯍꯤꯗꯥꯛ ꯊꯥꯈ꯭ꯔꯦ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕꯗꯤ ꯂꯦꯞꯄꯝꯗꯦ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯃꯤꯑꯣꯏ ꯈꯔ ꯊꯣꯔꯛꯇꯨꯅ ꯑꯣꯖꯥ ꯃꯥꯏꯕꯅ ꯇꯧꯕꯤꯔꯤꯁꯤꯕꯨ ꯀꯔꯤꯅꯣ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯑꯋꯥ ꯑꯅꯥ ꯇꯥꯔꯤꯕꯁꯤꯡ ꯑꯁꯤ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯊꯥꯞꯄꯗꯒꯤ ꯃꯥꯏꯕ ꯐꯥꯎꯕ ꯀꯧꯗꯨꯅ ꯑꯩꯈꯣꯏꯅ ꯂꯥꯌꯦꯡꯍꯜꯂꯤ ꯈꯨꯜ ꯑꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨ ꯐꯔꯕꯗꯤ ꯈꯔꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯂꯩꯇꯥꯏꯅꯔꯤ ꯃꯁꯤꯗꯩꯁꯤꯗ ꯑꯣꯖꯥꯁꯨ ꯌꯥꯎꯁꯤꯟꯒꯦ ꯍꯥꯏꯗ꯭ꯔꯒ ꯑꯣꯖꯥꯒꯤ ꯇꯧꯈꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯗꯨꯝ ꯍꯥꯏꯗꯨꯅ ꯂꯩꯔꯤ ꯑꯗꯨꯝꯅ ꯃꯤꯑꯣꯏ 2-3 ꯆꯪꯁꯤꯜꯂꯛꯂꯒ ꯍꯥꯏꯔꯛꯄꯗꯨꯗ ꯁꯂꯥꯏꯈꯣꯝꯕ ꯈꯔ ꯏꯀꯥꯏꯔꯞ ꯇꯧꯅ ꯍꯩ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯤꯁꯨ ꯂꯩꯀꯥꯏ ꯑꯁꯤꯗ ꯇꯧꯔꯤꯕ ꯇꯤꯜꯂꯣꯛꯂꯤꯕ ꯂꯥꯏꯌꯣꯛꯂꯤꯕꯁꯤꯡ ꯑꯁꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯤꯅꯦ ꯃꯁꯤ ꯑꯩ ꯏꯊꯟꯇꯒꯤ ꯏꯂꯩꯅꯥꯏꯅꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯐꯔꯦ ꯅꯈꯣꯏꯅ ꯉꯁꯤ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯅꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯁꯅꯥꯒꯤ ꯄꯣꯠꯂꯝ ꯀꯌꯥꯅ ꯂꯩꯇꯦꯡꯂꯕ ꯃꯤꯇꯝ ꯑꯗꯨꯕꯨ ꯁꯥꯗꯨꯅ ꯊꯣꯡꯒꯥꯜꯗ ꯀꯠꯊꯣꯛꯄ ꯍꯥꯏꯕꯁꯤ ꯀꯠꯊꯣꯛꯂꯔꯣꯏ ꯇꯥꯛꯄꯅꯤ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯍꯥ ꯈꯔ ꯑꯗꯨꯅ ꯀꯔꯤ ꯇꯧꯕꯒꯤ ꯀꯠꯀꯗꯧꯔꯤꯕꯅꯣ ꯅꯪꯅ ꯍꯥꯏꯔꯒ ꯍꯦꯛꯇꯃꯛ ꯆꯨꯝꯂꯗ꯭ꯔꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯂꯥꯏꯈꯣꯝꯕ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯗ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯉꯝꯃꯤ ꯄꯥꯈꯪ ꯃꯆꯥ ꯑꯗꯣ ꯃꯥꯅꯁꯨ ꯃꯁꯛ ꯈꯪꯉꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯂꯣꯏꯅꯃꯛ ꯃꯁꯛ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯁꯂꯥꯏꯈꯣꯝꯕ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯔꯤ ꯁꯂꯥꯏꯈꯣꯝꯕꯅ ꯅꯈꯣꯏꯅ ꯀꯠꯀꯗꯕ ꯄꯣꯠ ꯑꯗꯣ ꯑꯊꯨꯕ ꯃꯇꯝꯗ ꯍꯣꯔꯦꯟ ꯍꯌꯦꯡ ꯉꯁꯤꯗꯒꯤꯅ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡ ꯐꯥꯎꯕꯗ ꯀꯠꯍꯧꯗꯕ ꯇꯥꯔꯒꯗꯤ ꯅꯈꯣꯏꯅ ꯃꯇꯨꯡ ꯀꯠꯄꯗ ꯀꯔꯤꯁꯨ ꯀꯥꯟꯅꯔꯔꯣꯏ ꯅꯈꯣꯏ ꯍꯦꯟꯅ ꯑꯋꯥꯐꯝꯗ ꯅꯪꯂꯒꯅꯤ ꯍꯥꯏꯔꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕ ꯃꯇꯝꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯀꯠꯆꯔꯒꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯀꯗꯤ ꯀꯟꯕꯤꯌꯨ ꯍꯥꯏꯔꯤ ꯃꯇꯝ ꯑꯗꯨꯗ ꯁꯂꯥꯏꯈꯣꯝꯕꯅ ꯅꯈꯣꯏꯕꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯀꯟꯕꯤꯔꯒꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯆꯂꯥꯛ ꯇꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯆꯧꯕ ꯃꯤꯇꯤꯡ ꯑꯃ ꯇꯧꯁꯤ ꯍꯥꯏꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯂꯥꯏꯈꯣꯝꯕ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯂꯝꯖꯥꯎ ꯂꯝꯄꯥꯛ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯝꯄꯥꯛ ꯑꯗꯨꯗ ꯇꯤꯟꯗ꯭ꯔꯤ ꯑꯉꯥꯡ ꯃꯆꯥ ꯈꯔ ꯁꯥꯟꯅꯔꯤꯕꯗꯨ ꯅꯠꯇꯅ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏꯈꯣꯝꯕ ꯀꯩꯗꯧꯒꯗꯕꯅꯣ ꯍꯥꯏꯕ ꯈꯟꯐꯝ ꯈꯪꯗꯅ ꯃꯍꯥꯛ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯥꯎꯔꯤ ꯅꯈꯣꯏꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯏꯒꯤ ꯑꯣꯏꯕ ꯃꯐꯝꯈꯔ ꯇꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯑꯩꯅ ꯅꯈꯣꯏꯕꯨ ꯀꯧꯕꯗ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯅ ꯉꯁꯤꯗꯒꯤ ꯈꯨꯜ ꯑꯁꯤꯗ ꯇꯧꯔꯤꯕ ꯐꯠꯇꯕ ꯉꯥꯛꯊꯣꯛꯄꯒꯤ ꯊꯕꯛ ꯑꯁꯤ ꯇꯣꯛꯊꯣꯛꯂꯒꯅꯤ ꯅꯧꯅ ꯂꯥꯛꯂꯤꯕ ꯄꯣꯏꯔꯩꯈꯣꯝꯕ ꯍꯥꯏꯔꯤꯕ ꯑꯃꯥꯏꯕꯗꯨꯅ ꯇꯧꯍꯜꯂꯣ ꯑꯁꯨꯝꯅ ꯍꯥꯏꯔꯒ ꯃꯍꯥꯛ ꯌꯥꯝꯅ ꯁꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ
ꯃꯥꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯄꯗ ꯉꯁꯥꯏ ꯑꯌꯨꯛ ꯃꯥꯅ ꯂꯥꯎꯔꯤꯉꯩꯗ ꯊꯦꯡꯅꯈꯤꯕ ꯅꯍꯥꯁꯤꯡ ꯑꯗꯣ ꯑꯃꯨꯛꯀꯁꯨ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯉꯁꯥꯏꯁꯨ ꯀꯔꯦꯝꯅꯔꯛꯈ꯭ꯔꯕ ꯃꯤꯑꯣꯏ ꯄꯥꯈꯪ ꯃꯆꯥ ꯑꯗꯨꯅ ꯂꯥꯏ ꯈꯨꯔꯨꯝꯕꯗ ꯑꯃꯨꯛꯀꯁꯨ ꯀꯅꯥꯝ ꯊꯣꯛꯂꯛꯇ꯭ꯔꯤꯔꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯗꯨꯝꯅ ꯍꯥꯏꯔꯨꯕ ꯑꯗꯨꯗ ꯁꯂꯥꯏ ꯈꯣꯝꯕ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯃꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄꯗ ꯅꯍꯥ ꯑꯗꯨꯅ ꯉꯥꯎꯊꯣꯛꯇꯨꯅ ꯏꯟꯊꯨꯔꯛꯄꯗ ꯃꯍꯥꯛ ꯂꯣꯡꯈ꯭ꯔꯥꯛ ꯂꯣꯟꯅ ꯇꯨꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤꯗꯤ ꯁꯂꯥꯏ ꯈꯣꯝꯕ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯃꯌꯨꯝ ꯌꯧꯅ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯛꯈꯤ ꯑꯗꯨꯗꯨꯒ ꯃꯍꯥꯛꯀꯤ ꯍꯦꯂꯣꯏ ꯁꯥꯟꯅꯅꯕꯒꯤ ꯄꯣꯠꯂꯝ ꯆꯩꯔꯝꯗꯣ ꯂꯥꯡꯕ ꯍꯧꯔꯛꯈꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ 12 ꯁꯨꯕ ꯇꯥꯡꯀꯛ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯃꯊꯪꯒꯤ ꯇꯥꯡꯀꯛꯁꯤꯡꯗꯅ ꯀꯔꯤ ꯀꯝꯗꯧꯔꯛꯄꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯔꯁꯤ꯫ ꯃꯌꯥꯝꯕꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫